Hello mayam, good morning mayam. I ging asigi video se ko normally kainoni daily video ni adegi kaino malugram la khoi chi oi chalu yeba ko adu su phiron khara aina laurak pa adu su amamam tokna jenghalake maman su hairake adegi office chakpadasu yam wana chakhare ising chaw ba haigadra khangi ising myam town da pura jomi dara national highway sai siga adu su mateka ma jenghalake asi matang sigana breakfast hore ngasi didum thauna chaning dre ngasi ghina oina tawre myam ghina tawraga adegi ngasi kangaw ma tawraga tan khara hore tan se nimboi gi hori ni akhoi gi didum cha koina charani ado moi gi su tan hore mani lem huraga na aina tiffin da pui admai tawraga ayo ki se breakfast tawraga aduga office at pasigana mune ko national highway se ising na big thana thumdana auto bhau chatloi jadana yam wana chatle halakpada su mu national highway da kaino halakpa yadana ko nagatila ron dagi tawraga halae aduni mayam video se mathang ai nagatila ron de rakpagi matang madum yang halakke ade firon khara sudum na halai malugram dagi chichi oi dagi adu sudum amamo khara amamam tawna yang halakke mayam yang minasi. Kali paneer ro si buat, maming si buat. Malai paneer. 1 kg ro sa. Si kayo no amul na tin si de. Hay kadra. Ha? Na dumay happy na te. Dumay happy na te bacha. Chana sa hapu. Chana. Ito tablo nito. Nang hap kilo na ko diba porake. O diba ekta deu na. Se. Kulo mayan tane makha tayo kulo. Kunjalo. Ese makha na motor mai makha jangan boleh nasi gas. Lupa mangani na motor mai mangada. Hapjalo. Aku tundu. Hapjalo. Kabeli jana. Kunjalo. Isu kita apa ya? 250 จะได้ตารางเงินนี่น่ะ250จะตายฮะปนีสิกับอีมาลายปนีสิหมดทำแล้วคำดิ6235 6235 แล้ว6แล้วนะตานะ6อ่ะฮะตอนนั้นจียายดูเรียนไหนสิ130มา130ตั้งนี่เนี่ยจีด่าตั้งนี่ต้องดูเกมซะตั้งนี่130ไอ้เลยตอนนั้น25แล้วเลยเรียนนี่แหละเอาพวกไม่ได้ดูMayam asina kainoni capital mamang da auto na daga chatle ko asi jam oi khara di ko da national highway mamang da ni sika isina pura thum main drain ka sidi loina sem hi bane ba ko sem asu kari no kham gi isin che chat ta ba mai na ta wi sika tam long na jomi da isin ni na tam loi da nai isin adu chakhalak pada budi dum chatle isin je jam na thum bi ai da halak pada isin ya da na mayam na ka tila ron da la e minasi. Hello mayam ising se nong gi hangale ngarang di jam ne sing ledam de do si di continue sara din ising se nong su chu bani na ising na lore ai di office halak pada national highway de ising na khu jaw ya dana lakwa ya dana ina ga tila ron de la e asi prabha pot mamangi
ꯂꯝꯕꯤꯅꯤ ꯃꯌꯥꯝ ꯑꯣꯇꯣ ꯃꯅꯨꯡꯗ ꯐꯥꯎꯕ ꯏꯁꯤꯡ ꯈꯔ ꯆꯪꯉꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯤ ꯁꯤꯅꯥꯏ ꯔꯣꯗꯀꯤ ꯃꯌꯥꯝ ꯁꯤꯅꯥꯏ ꯔꯣꯗꯇ ꯂꯥꯛꯄꯅꯤ ꯁꯤꯅꯀꯣ ꯌꯥꯝ ꯋꯥꯅꯗꯤ ꯌꯨꯝꯗꯤ ꯌꯧꯔꯦ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯚꯔꯥꯁꯨ ꯗꯕꯜ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯗꯕꯜ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯄꯜ ꯑꯣꯏꯒꯦꯔꯥ ꯌꯨꯝꯁꯤꯗ ꯌꯧꯍꯧꯔ ꯂꯣꯏꯔꯦꯅ ꯂꯥꯛꯑꯦ ꯍꯌꯦꯡꯕꯨꯗꯤ ꯁꯟꯗꯦꯅꯤꯅ ꯑꯣꯐꯤꯁ ꯆꯠꯂꯔꯣꯏ ꯍꯌꯦꯡ ꯐꯥꯎꯕ ꯅꯣꯡ ꯍꯪꯆꯤꯠ ꯐꯥꯎꯕ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯐꯥꯎꯕꯗꯤ ꯅꯣꯡꯗꯤ ꯂꯩ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯆꯔꯆꯁꯦ ꯃꯑꯣꯡ ꯌꯥꯝ ꯆꯥꯗꯦ ꯅꯣꯡ ꯌꯥꯝ ꯆꯨꯔꯗꯤ ꯌꯥꯝꯅ ꯋꯥꯏ ꯑꯀꯨꯠꯄꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯜꯂꯛꯄꯗꯅꯦꯀꯣ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ KFCꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯆꯤꯛꯀꯟ ꯕꯛꯀꯦꯠꯇꯣ ꯑꯗꯨ ꯑꯝꯇꯪ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯈꯔ ꯆꯥꯏꯑꯕ ꯑꯗꯣ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯊꯣꯡꯕ ꯈꯣꯠꯄ ꯆꯤꯛꯀꯟ ꯊꯣꯡꯕꯗꯨꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯜꯂꯤ ꯁꯥꯏꯕ ꯉꯝꯗꯦ ꯃꯌꯥꯁꯨ ꯆꯥꯎꯗꯦ ꯑꯗꯣ ꯁꯤꯒ ꯑꯩꯅ ꯃꯄꯥ ꯉꯥꯏꯔꯤꯅꯤ ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯒ ꯆꯠꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯤ ꯇꯧꯅ ꯂꯩꯃꯤꯟꯅꯔꯒ ꯄꯨꯔꯦ ꯏꯆꯥꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯕꯣꯖ ꯀꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯅꯒ ꯆꯥꯒꯦ ꯍꯥꯏꯗꯤꯀꯣ ꯑꯁ ꯇꯥꯕꯤꯕꯩ ꯋꯥꯔꯤꯒ ꯂꯩꯇꯦ ꯑꯁꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯒ ꯄꯨꯔꯒ ꯆꯠꯂꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯩꯅꯣꯅꯤ ꯑꯗꯨꯝ ꯃꯣꯏ ꯑꯣꯐꯔ ꯀꯩꯀꯥ ꯈꯔ ꯊꯥꯔꯝꯃꯤ ꯉꯁꯤ 31st ꯑꯂꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯑꯗꯨꯝ ꯑꯣꯐꯔ ꯊꯥꯔꯝꯃꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯒ ꯄꯨꯔ ꯆꯠꯂꯦ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯆꯠꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯆꯥꯕ ꯐꯠꯇꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯄ ꯆꯤꯆꯦꯗꯒꯤ ꯁꯦ ꯑꯁꯪꯕꯁꯦ ꯀꯩꯅꯣꯅꯤ ꯔꯥꯅꯤ ꯃꯅꯥꯎꯅꯤ ꯁꯦ ꯃꯥꯅ ꯑꯗꯨꯝ 3,500 ꯖꯣꯜꯂꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ 3,000 ꯄꯤꯔꯦ ꯑꯁꯤ ꯁꯨꯝ ꯐꯖꯩ ꯕꯣꯔꯗꯔꯁꯦ ꯋꯥꯏꯠꯅꯤ ꯑꯗꯣ ꯃꯄꯥꯟꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯅꯥꯆꯣꯝ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯗꯤ ꯌꯥꯔꯣꯏ ꯃꯄꯥꯟꯁꯦ ꯇꯥꯏꯗ꯭ꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯉꯧꯕ ꯑꯃꯈꯛꯁꯨ ꯄꯨꯔꯛꯑꯦ ꯅꯥꯄꯨꯅ ꯃꯉꯥꯟ ꯀꯥꯕ ꯑꯃ ꯏꯅꯐꯤ ꯑꯃ ꯂꯩꯔꯣꯡ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯆꯔꯥꯡ ꯃꯁꯥ ꯑꯃ ꯑꯗꯩ ꯂꯦꯅꯤꯟ ꯐꯅꯦꯛ ꯑꯃꯈꯛꯀ ꯑꯗꯩ ꯃꯨꯒꯥ ꯁꯨꯠ ꯑꯃꯈꯛꯀ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯅꯣꯗꯣ ꯏꯅꯐꯤꯁꯤꯅ ꯑꯍꯣꯡꯕꯅꯤꯁꯤꯅ ꯂꯨꯄꯥ 700ꯇ ꯇꯥꯕꯤꯅꯤ ꯑꯁꯤꯅ ꯀꯩꯁꯨꯝꯐꯥꯎ ꯃꯁꯥꯗ ꯀꯥꯁ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯁꯤꯅ ꯑꯗꯨꯝ ꯔꯥꯅꯤ ꯐꯤꯒꯤ ꯃꯑꯣꯡꯗ ꯐꯤꯗꯥꯁꯦ ꯇꯧꯔꯒ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯒꯀꯣ ꯐꯤꯁꯨ ꯈꯔ ꯖꯧꯕ ꯋꯥꯠꯂꯤ ꯈꯤꯇꯪ ꯖꯧ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯅ ꯑꯗꯨꯝ ꯁꯜꯋꯥꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯆꯨꯁꯦ ꯀꯩꯅꯣ ꯇꯧꯔ ꯁꯦꯠꯇꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯅꯤ ꯁꯤꯅ ꯑꯗꯨꯝ ꯌꯦꯜꯂꯣꯅ ꯕꯣꯔꯗꯔ ꯇꯧꯔꯦ ꯁꯤ 700ꯇꯅꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯔꯣꯏꯀꯣ ꯏꯅꯐꯤ ꯑꯗꯨꯃꯥꯏꯅ ꯏꯟꯕꯗꯗꯤ ꯈꯤꯇꯪ ꯄꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯤꯇꯪ ꯄꯥꯅ ꯎꯏ ꯑꯁꯤ ꯃꯌꯥꯡꯅꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯁꯦ ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯣꯡꯇꯛꯅ ꯑꯗꯨꯝ ꯄꯥꯝꯃꯤ ꯁꯜꯋꯥꯔꯒꯤ ꯗꯨꯄꯠꯇꯥ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯧꯅꯩ ꯌꯥꯏ ꯆꯤꯆꯦꯅ ꯁꯤ ꯃꯌꯥꯡꯅꯗꯤꯀꯣ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯅ ꯐꯖꯅ ꯈꯪꯗꯦ ꯁꯤꯗꯤ ꯁꯤꯅ ꯎꯄꯨꯗꯒꯤ ꯑꯃꯨꯛꯀ ꯀꯩꯅꯣ ꯑꯃꯨꯛ ꯑꯩꯒꯤ ꯅꯠꯇꯕꯅꯤꯅ ꯃꯨꯒꯥ ꯗꯨꯄꯠꯇꯥ ꯁꯨꯠꯇꯨꯒ ꯇꯥꯏꯞ ꯐꯅꯦꯛꯇꯨꯒ ꯑꯗꯒꯤ ꯃꯤ ꯈꯤꯇꯪ ꯄꯨꯊꯣꯛꯏꯅꯦ ꯑꯗꯨ ꯄꯤꯛꯄ ꯃꯌꯥꯝꯅ ꯃꯤꯅꯗꯤ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯍꯥꯏꯅ ꯏꯅꯐꯤ ꯁꯤꯗ ꯑꯗꯨ ꯃꯑꯣꯡꯗꯁꯨ ꯂꯦꯅꯤꯟ ꯑꯗꯨꯝ ꯐꯅꯦꯛ ꯏꯟꯅꯩꯑꯅ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯃꯨꯒꯥ ꯍꯥꯏꯅꯩ ꯁꯨꯠ ꯑꯗꯩꯁꯤꯅ ꯆꯔꯥꯡ ꯃꯁꯥ ꯂꯩꯔꯦ ꯆꯔꯥꯡ ꯑꯁꯤ ꯑꯃꯁꯨ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯂꯥꯎꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯏꯟꯕ ꯈꯣꯠꯄ ꯌꯥꯏꯑꯅ ꯑꯗꯨꯝꯅꯦ ꯂꯧꯁꯜꯍꯧꯔꯤꯅꯤ ꯐꯪꯉꯤꯉꯥꯏꯁꯤꯒ ꯃꯣꯏ ꯆꯔꯥꯡ ꯃꯁꯥꯁꯦ ꯐꯪꯗꯦꯕ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯆꯔꯥꯡ ꯃꯁꯥ ꯑꯃ ꯂꯧꯍꯧꯔꯦ ꯑꯁꯤꯁꯨ ꯌꯥꯝ ꯇꯥꯡꯗꯦ ꯑꯁꯤꯁꯨ 400-4,500 ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯈꯪꯗꯦ ꯃꯤꯗꯗꯤ ꯀꯌꯥꯝ ꯌꯣꯟꯕ ꯑꯩꯉꯣꯟꯗꯕꯨꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯣꯡꯅ ꯄꯤꯔꯛꯑꯦ ये देखो गाइस मम्मी चोट लग गई क्यों लग गई
लेनिन फनेकनी असिका लेरे सूट लेरे मुगा के सूट नापूनी नापू है हेनु देखो अमुन मुझे मचु हाय चोट गथा लगी आप बिल्कुल भी ये वीडियो सब्सक्राइब और बिल्कुल कोई सब्सक्राइब मत करना ठीक है गाइस ये सब्सक्राइब तो उन्होंने हाय कर दो और मम्मा अच्छी लगती है क्या ये अच्छी लग रहा है मजाक बनते हैं असिका लेरे मुगा सूट असि पामजरे यामना से अंगोबना मोइरांग काय अंगोबा मोइरांग से कसु को कनो तौरे किनार जावी लंगनी फनेक सिबुदी ताइद्री असि दुम फजे असि कनो से इनफी से पूरा फुल कास्टनी फुल बॉडी कास्टनी मराक ताइबी है कनो अदुबुदी नते फी से खतंग पिकपु दुमाइनी तौबी एंगोंददी दुम इसासु चावबनिना फजे दुसु दुम लिसिंग 13 दुमाइ जुले एंगोंदा 13 दुम पिरे से मैम फजबरा दुम हाइबिरो से मुगा सूट सिमसु खराब हो गया देखो ना कैसे करें असिका लेनिन फनेक लेरे हानादी जामना तांग जोनरा मिलेनिन फनेक से हौजिक दुम चाथुक जांखै चरे चात्रे दुमाइन ते पी चिसेना दुम होंगना पिरे असिसे अदो थरोंगांग मचु थरोंगांग हागदरा कइनो अंगांग बदा गुलाबी न को अदो असि मचु की इनफी गदि इल्ला रोय कइनो दा दुम व्हाइट इनफी दा पिंक न मोइरांग कोटपा अदुमाइना तौरगा इल्लानी पूरा पिंक इन मिनरदी जाकदरा खंगदे अदगी सि सूट सिमसु लौरे असिनमु हांदोरकपदा इचानुपी की पैसा का जावना लेरिमि खरा मानसे पैसा थमजनगिबा असिदी दुम नॉर्मल कइनो दुनेदा अहोंगबा सूट तुनी दुम अइंदांग इनाबदो asimu mana ichanupi na ma set kya na mana mu set laga siga jagoi matek ama tawge ai myam adu so ina dum hapak pan video do yang minasi kunjau na basasi lei chau na basasi hong sa bajago एक लड़की डांस करेगी वन बाय वन oh ya ha ha kunjau na basasi lei chau na basasi hong sa bajago lei ka jagoi koi khut na sa bajago pha de mama se nak se isa sagale ho oh ya ha he oh ya ha ha jare phajare jam phajare nungole nungsibade nungole nungsibade phai thok tora kani to jare phai thok tora kani देखो trustri kro hairo to lora bo ram sai roi di loi gare re ram jang na loi thok tora oi ma चेन निकालती हूँ दर्द हो रहा है अच्छा ठीक है दे दो ना ये मेरा गोल्डन कलर का चेन डायमंड है डायमंड है क्या ये तो गोल्ड है तुमको पहना के देखती हूँ ये शादी हो रहा है तुम्हारा नाक तो पूरा बह रहा है रे चलो शादी हो गई चलो शादी कर लो ओए मैं तो शादी करूंगी शादी ना का पहले बहू का गला वाला तोड़ देगा रे आपको दिख रहा है ना हो गया मेरा गला मोटा हो गया और नहीं होता है
ओके हो गए थे, अभी सेल्फी मार लेते हैं, पति पत्नी का सेल्फी। नंबर का सेल्फी, तेरा बाप का माँ का सेल्फी। हो गया, बाय बाय। हो गया सावा। वो सावा सावा तो करता नहीं है, और भटक होना तो और खेलना खेलना तो आता है।